Naga singna ireng na ban Thamkhibadei Churchanpurgi emergency passenger signone hauchong fauduna chatkre hairi. Su group ke Sire Kuki MLA singi mifam da Manipur lengak hanjul hanbada yaningbagi ingit pire condition khara di thamlakli. Pakistan landmi amadi air defense system deploy tawkre. Pakistan India gi border mayanakna landmi masing yamna thamjilakpaga loidina kilometer lising ama lapna lakpa yengnabagi misal singbu detect tawduna thugaiba ngamba air defense system so deploy tawsilakre hairi. Report asigi matungina Pakistan gi landmi sing aduna sathiraba landgi khulai kayaga loidina masing yamlaba drone sing su puraktuna thamkhre. Pakistan gi thawong asi India gi oinadi yamna chingnaningai oire. India amadi Pakistan ga lonaba Sire Kuki hariba border gi area asida hojik Pakistan gi landmi lising ahum hena deploy tawduna thamli. Loidina landmi sing aduna surface to air ka pangamba makhal gi misal sing su deploy tawrakhibani. Hojik Pakistan na chatharakliba thawong asi matam amada hekta land tawba yanabagi mawongda sem sarakhibani. Sindhu Tural ki manakta lariba sab Creek hariba lam asisu India amadi Pakistan gi marakta chayit na balaiduna lam asigi wahauda kayara khana mukna kibalai khrabani. Pakistan ki Chief Defense Forces CDF Asim Munir gi mieng makhada hojik laiba asigi Navy gi landmi sing suma pangal amuka hena kankhat hanaba yamna kana honaduna lairi. Report asigi matungina Sire Kuki area da landmi ka hena thamjilakhibaga loidina land gi matik mayai leiraba khulai kaya paiduna thamjilakhiba asina maram oiraga India gi oina su yamna chawna pakhaningai oirakre. Hojik Pakistan government na border area da chatharakliba activities sing asi India gi intelligence amadi army gi makok thongba luchingba sing na su yamna kupna yengsinduna di leiri. Nakala maram da Pakistan na tharanglakliba ase hojik Iran da America na landarakpa yana leiriba ase da tasengna America na Iran da landaraklabadi achoba chaithing kaya fangadaba maram na madugi damak mangjongna na tharang toramba oiramba su yai adu buluribadi Iran gi border area da land gi khulai sing adu thamdana India gi border area da thamjilakpa haibasi mi painingai ni hairi. Trump ki chakcha yuthak atopa luchingba singa yamna khenai. Robert America ki President Donald Trump ki chakcha yuthak malem gi atai atopa luchingba singa yamna khenai haina Trump ki Health Secretary Robert F Kennedy na phongdorakre. Donald Trump ayamba matamda junk food chaba pama misak amani mahak matam chupada diet kok thakpa pama misak amani. Malem gi atai luchingba singda chaba thakpada yamna joton tawba amadi chaba thakpada akhakpa thamnai adubu Donald Trump di mahakna hek pama posak adu hek chadriba makai penjadaba misak amani. Mahak ki chakcha yuthak asida Trump na chahi Marfutara rom asi matam karam hingba ngamlamlibano haibasi yamna angakpa wafam amani. Loinana mahak energy yamna leiba misak amani. Mahak chok thaba leitaba honaba kanba misak amasuni. Mahak na topa leibak singda chatpa matam dana amukai hena afaba company singi junk food chabagi chang yamna heli haidi. Khwaidagi powerful oiba fighter jet taragi maming lauthokre. Malem gi oina khwaidagi matik mayai leiba amadi mamal khwaidagi yamna tangba fighter jet taragi maming lauthorakre. Panba yabadi ngasi fawbagi oina Machine semba sagatpada khwaidagi luba thabak asi fighter jet saba asisu amani. Report asigi matungina malem gi oina khwaidagi mamal tangba fighter jet asi Lockheed Martin na oidi. Fighter jet asigi mamal $1 million 143 ni $1 million 125 ki. Dassault Rafale ahum subada $1 million 117 gi. Eurofighter Typhoon $1 million 110 gi. Chengdu J-20 $1 million 109 gi. Lockheed Martin F-35 na oiri loinina $1 million 97 gi. Boeing F-15 EX Eagle $2 million 85 ki. Sukhoi Su-35 $1 million 85 ki. SAF JAS 39E F na chingbani haidi. Saudi Arabia gi lainung da sanagi achoba mine fangkre. Malem gi laibak singi manung da khwaidagi sel paiba laiba amasu oiriba Saudi Arabia gi lainung da sanagi achoba khan fangkre haina phongduragli. Report asigi matungina Saudi Arabia da fangkiwa sanagi khan adu punna ons lakh 70 rom gi oigani. Sanagi khana sina maram oiraga Saudi Arabia gi semit londa amuka hena chawna kana ba piragani. Sanagi khana si Saudi Arabia gi company madin na thi humbadagi fanglakkhibani. Hojik fawbi oina Saudi Arabia gi sana thokba khan adudagi sana lauthokpa gi thabakti paikhatpa hawdri adubu athuba matamda paikhatpa hawragani hairi. Loinana Saudi Arabia gi Crown Prince Mohammed bin Salman na mangjariba manglan aduda handak fangkiba sanagi khan asinasu achoba mateng panglagani hairi. Rafale deal degi $1 billion 53 fangbada Macron nokfet tawkre. India gi maikai degi Rafale deal gi damak $1 billion 36 lom fangani. Tabadagi France ki Prime Minister Emmanuel Macron haraubagi pankhai leikhidra hairi. Report asigi matungina India na France ka Rafale fighter jet Chamagataraga mari rom leinaba deal tawnabagi wari sanaba loikre. Rafale fighter jet sing asi France ta loina saraga purakadaba natte make in India gi manung chana sem sabagi thabak tawgani. Deal asigi manung chana Rafale fighter jet yauna F4 fighter jet amadi middle fighter jet sing yauri loina hojik India da lairiba Rafale fighter jet sing asisu upgrade tawbagi thabak chathagani. Rafale fighter jet F5 ki oina di France ta dumak sagani. India na France tagi lawgadariba Rafale fighter jet sing asi matamga chunaraba advance oiraba ngaktani hairi. India na $1 billion
$36 lom Rafaelgidamak pigadoriba sida France ki oinadi GDP da ikhang khangawdana yamna chawna kanaba piragani hairi. Iran bu Venezuela oina khanbadi langani Ayatollah gi leibakna nonjagadaba leite ihau lepa leitana chathau America na mateng phangba laklagani haina Trump na lauthokre. Iran bu Venezuela oina khanbadi langani Ayatollah gi leibakna America da nonjagadaba leite haina leiba asigi Supreme Leader Ayatollah Khamenei na phongdorakre. Nakala maromdana America gi President Donald Trump na Iran da ihau horiba miyoisingda ihau lepa leitana chathabiu America na mateng phangba laklagani haina lauthorakre. Fibam asina maram oiraga America amadi Iran gi marakta chobalanja ama tholakpa yabagi akiba chawna leire hauji horiba ihau asida Iran government na miyoi lising taragani thoi rom hatkre haibagi pausu lakhrabani masimakna karigumba chumba wafam oiragadi ihau horiba miyoi singda Ayatollah Khamenei gi leingakna yamna tamthiba mawngda otpa neibagi thabak chathare haibasi yamna mayek sengli haina su phongdoknarakli. Telanga mari na ngaksamda Thamkhibadei miyoi ama sire Karnataka gi Vidar district gi manung chana laiba Talamada gi Brista Sanju Kumar Hosamni kauba miyoi amana bike thauduna lakpada mafam aduda Thagalamba Telanga amagi mari na ngaksamda Thamkhibadei ka hena ithoktuna sire haidi agency gi pauna phongdorakpada Sanju Kumar na bike thauduna lakpada thong asigi nakalamada gi thagalakpa Telanga gi mari adu thongda Faiduna Lairambadagi Sanju Kumar na Uhogdaduna Thausilubada Ngaksamda Thamkhibani amasung Telanga mari adu Sanju Kumar gi ngaksamda luna changki. Masigi matungna Sanju Kumar mahangna thawrakiba gari adu tusanki leimada tuna Sanju Kumar na masanupida telephone tawduna accident thokle hairamki adubu ka hena ithokpadagi mahak laikanaba nangdana laikidabani hairi thawdo asigi matangda Vidar district ki miyoi singna Sanju Kumar asi khonglei thuna layeng sangda pukhatlam labadi siram loidabani haina phongdokhibaga loinana Karnataka gi manung hanjinba mafam singda ambulance service matam chana phanghanba ngamdabagi matangda leingakta pendaba phongdorakhi. Manglan Putin amadi Xi Jinping na thungangadawribra natraga Iran bukangadawribra tamba ngamdana leiri. Trump na mangliba Manglan Putin amadi Xi Jinping na thungangadawribra natraga Iran bukanba ngamgadawribra tamba ngamdana leiri haina Western media gi report amana phongdoragli. Report asigi matung inna Iran da hujik tholiba ihau asina maram oiraga leiba asigi Supreme Leader Ayatollah lotuna laikre adubo hauriba ihau amadi America na piragliba pressure sing asigi matangda yamna kupna mikupna hom singna chathari. Karigumba America na Iran da landaraglabadi Israel na so America gi mateng pangsinduna paksana manghanta hanna honarakani adubo Iran gi marup oiriba leibak Russia amadi China na kari karamba action lokhalakadage haibasi achobo wahang ama oiri America na so handaki tanja asi manghanba pamdoi Iran da Ayatollah gi leingak tuhan khrabadi Middle East gi leibak sing America na yamna laina control tawba ngamlagani adubo Ayatollah Khamenei na su mahangna yamna wana semgatcharakpa Iran gi leingak asi taraina yeknabagi makuta piroi chapchana lanthingnagani haina lauthorakhi basu laikhrabani panbaya badi hauji Iran da leiriba phibam asida Ayatollah Khamenei gi leingak kanba amadi kandaba haibasi Russia amadi China gi khutta su yamna chawna leiri haina expert singna phongdoragli Iran gi dama ahan boina Russia gi President Vladimir Putin na chapchana lepirakpaga loinana karigumba America na Iran da landarabadi paksana amangata thon gani hai nedi warning tawrakhiba laikhrabani ningsingba yabdi mamang chahigi June thada America na bomber plane sizinaduna Iran gi nuclear plant ahum thugaikhrabasu attack aduda nuclear bomb sabada changmata ngai fadaba uranium atopa mafam amada thaidoktuna thamaukhibani hojik yamna lona thumna Iran na nuclear bomb sabagi thaba khumang chauksina changsili haina so expert singna phongdoragli handa America na landaraglabadi tanja asi lahogduna Iran amu hana nuclear bomb saba ngamdana ba mawngda landarakpasu yai hairi latest oiba pauda America government na Middle East ta deploy toramba US ki lanmi sing kauthokre thawong asi America na Iran da landarakpada Ayatollah na so hariba Middle East ki mafam da leiriba US ki army singi base ta soidina attack tawrakadabana chection tarang lokhalakpani hari Iran da landarabadi America gi afaba oiroi haina Russia gi President Putin na warning tawrakre America gi President Donald Trump na phong na Iran gi ihoroi singda ihau lepa leituna chathau America na mateng pangba lagani haina hek phongdorakhibaga Russia gi President Vladimir Putin na Iran da landaraglabadi America gi afaba oiroi haina akanba warning tawrakre hari Iran amadi America gi handak oirakliba wafam asi supnagi leiba ama anigi wa natre maram maduna karigumba America na Iran da landaraglabadi malemda chobalanjao amadi soidana thoklagani hojik fawbagi oinadi Iran gi marup oiriba China na wafam amata phongdorakpa leitri hari Iran gi damag Russia amadi China na kari tawrakadage haiba khangningmana malem gi luchingba singna langtakna na ngainari America gi President Donald Trump na Iran da landana ba thawrang lakpa ubada malem gi luchingba singna su Iran gi damag Russia amadi China laiba anina kari karamba action lokhalakadage haibagi matangda langtakna na ngaiduna leinakre panba yabadi Trump na Iran gi horoi singda ihau lepa leitana chathau matengi damak lambi da leiri haina phongdorakre India Iran gi mari gi fibam lusilakadauri US President Donald Trump na Iran ga lalon itik tawba leiba khudingmakta chada kunga manga gi ahenba tariff thamjingani haina phongdokhibaga loinana Trump ki wafam asina India amasung Iran gi lalon itiki oiba mari khakana tana diplomat ki oiba mari da kan pressure pi gadauri Trump ki wafam sing ase BRICS summit ka mari leinana India na Iran gi President Masoud Pezeshkian gi India khongchat putaram na ongna bahona ringaida phongdorakhibani